Happy New Year gi wish pizari handak 2023 na lakpasida laibiriba koi kanglei chagi adagi atopa mafam amda laibiriba haitare adu punamakta aina Happy New Year gi wish pizari aduga aina ngasi video namjara ise kaigino da ayu si wish su pizaning ba aduga kai hani kitang something knowledge oibe aba aduga aina kitang share tawningba manidang sum tawjage sahi no lakpasida na do haijage tawbani adu main oina aina haijaning ise every akoi youth hawgal liba oiro adagi sahi nifu gi oiro kun gi oiro 20s 30s lebi ba mayamna koi gi lakadoriba sahi sida hoi 365 days leibase matam se amta manghan bidana haitare adu mayamna khane koi paisa dum taw lei dana ko ai su mangare ama su mangare ba si se yam phattaba pot ama oi leirame haitare aduna yari ge akoi gi health siga ko ai amuk hana sokjan gi taragadi amuk hana phagalakpada yam su wa baduga sigi pochi oibina akoina focus bidoi je akoi gi health ka aduga matam ga ko matam je amuk hana hala roiba ai for example 2022 ngarang loigre ado amuk hana hala roidana ko aduna 23 sidasu ai sumangaire ama sumangaire we all get 24 hours a day haitare no da pung kun mari phangwai manung sida akoi rest tawbam thokpa tawrakanda lemhoriba saru khara sina akoi gi skill tamjanba adagi akoi gi health ta focus tawba and even men oina akoi gi negative mayam thoi se sigi negative se akoi kitang positive tawam thokna ba haitare situation am lakpa matam de any problem every situation mayokna bang na ba haitare ready de lebi ba simdang ai mayam da whiskey mateng na haitare wish pi braba matung sida sima su share tawjaning mani aduna ai ju sidagi di ai video mathang adum soi dana adum ai thaga charakani ai marak am na re ko ai Delhi de leibne ado ai dengi na re adagi mu video je thaga ba ngamjagi dre ado hojing nong thaga charage aduga ai aina tawjariba even ai gi martine bi gi oiro or trading gi oiro or like kai hani koi cryptocurrency gi matangda adagi investment gi matangda ai marak da dum hapsarake kamaina koina yamna genuine oina tawiyai or hojik web 3 labin ko web 3 habadi koi gi internet gi generation je hojik third generation ne laise aduna sigi matam jide scam mayam thokani adu sidagi kamaina ngak thoksige kamain tawsige isada aware oina leina ba haita sima mayam adi yam interesting oiga do ba plus isada kananga do video mayam soi na hapsarake even trading gi ko forex ki oiro adagi indian market ki trading to gi video soi na semjarakani sum basic oi ba khangya ba khara do aduga sima su ai soi na haitare mathang naw nai na sum semjara age video se mayam support to mina se aduga share to thopiro aduga it's everyone haitare hoi le biriba baba chiche adagi ai imanaba sing adagi ai gi makhata ba inong pa ichen nupi pulapta a very happy new year 2023 na lakja koi punna sakhon minaraga koi gi process amagi makhada haitare koi na pamjariba pandam koi gi goals koi gi dream do adu phangba ngamna ba kanno kana minarase duga yarige please all koi gi negative lakpa mayam se ignore tongna hona se duga positive koi na lawsal hongna ba haitare aduga main oina matam manghandaba aduga health focus piba sima haijage tawgani mayam thank you so much video je yengbi bagi damata aduga makhada kamina dum tawbiramo aduga share su tawthopiro koi gi nangnaba near and dear ones ta aduga ai video se makhata na dum mathang nang nang hapecharage so ngasigi di thank you so much happy new year everyone once again thank you